ngasi numida wairam phongkiba tongan manipuri siphongsinga masum thokiba thawdo wathoksingdagi maroibi ipausing miyamna thamjagi ahanbada kanglaipak ki maira news tagi khongosaraga sin kuki narko terroristing kanglaipak ta satharakliba mihat mipun gi thabaksi loi mapu india gi aron ma khusul thawrangna thuanmani pripa iramdam kanglaipak ta ngasi mapaldagi hajilakpa sin kuki zau narko terroristing kusamnaduna Kuki narco terrorist ngasina lamdam sigi yellow purup singbu muthatlage matagum iramdam sigi leimaide satharakliba akiba phanglaba genocide amasum ethnic cleansing thabak singasi iramdam kanglai pakpu sahi humdraga manga subna loi sanduna kanglai sa singi hingbagi hakpumba manghan birawa loi mapu india lainga ki sanakya thausilni haibati masel lusion hananaba haibadugi makhada satharakpa apong mamadi Aronba Kusul Taurangi Lalong Amani Haina, Aina Thinkraba Manipur Gilahulup Ama Oediba People's Revolutionary Party of Kanglipak Pripaki, SARS the appears publicity and propaganda Githopuriba, Laibak Ngakpa Luangna Press Tokpa Sirul Sinahidi. Seol Sinahai, Kanglipak Ining Taukaya, Matang Laingak to Isana Iromdom Langak Saba, Maning Tamba Kanglipak Ama Oedami, Haibisipuarina Laying the Bakudam Oeduna Lady. Maramaduna kumsing English nga magasamapan ga humdraga ni thoidigi ngasi phawba lengakna leptana pangthoktuna lakliba kanglaipak na loi mapu india gi state ama oina statehood phangkhibagi ningsing tharamasi pangthokpam thokte loinana ireisa singna sumasi gi mayukta leiduna saruk yapham thokte haina laholobasina ireibak miyam gi mafamna thambakli serolasina hai british loi lengak ki liklamsa uthariba india gumba loi lengak ki masati Nampu hapuda lebak lauksinduna loi lengak ontoklaba matungda khunaisa miyambu phangpham thokpa haksing phangan batawdana lamhangna hamrani yong sara helalaga kani pijaduna jagoi sanwani haibadu india lenga na sathariba thawong sina mayek singna takli masigi mayek laraba khudamdi maning makha tamba nation state ama oiramlaba kanglai paku nampu hapuda india gi phibal nungda tension khraba matungda kanglai pakki Langlaba puari gi thakadu ikai khumnaduna pifam thokpa mafam pibegi huta kanglai puari gi nat khunai masum laisemlon gi thakadu pumut muthana ba khonargliba sina mayek sengna taksaraban hari amarom the india gi makhal kya gi aron balalongna kanglai sa singi thamoi da matamamada iramdamasi asiatic sovereign kanglai pak oirami haiba phawa koholakli Asiguma wapam singasi anekpa scholars sing thadokuna lana puari ihenduna yellow misingdagi imperialist india ga tana thana biyada bu oina uhali lining lambi nat kueba saktam mingau thagau jagoi isai phije chaksa wangang sanga lamse sajat amadi atai hiram kya da matau tamduna maduna lemjabani khalan mangami isagi oeba khibikpu yamna thaknemba lemjaningai oidabugum khangali Isagi saktam ngakpada singna bapuali sunombagi hainabi mangali puthokpada tanthali isagi laser bakudi mapaldagi thajilaktuna mangkhina angamba thakta honai kanglipa si mipal tangdrabadi hinglaroi haibasi matam sangna khangana na bohonai miyamna bota thagalaga semjaba kanglipa ki lainga asi maning tamba malhanbagi wani legislature ki lusingba khanba ministry semba punamaki control di delhi lengangna supai pai bani Government functionaries singi makok thongba punamak miyan sa natraga makogi asiatpa wakal senba singta pohali amarom da aikogi mahairoi kya na India University kya gi makok thongba kya takrabasu horakham yenglaga center gi luisang kya da makok thongba masum asoba post pahendri aikoi bu namthaduna thamba haibisi matam supagi oiraga dabani kanglai khunai gi punchi role Indianization gi saifuna akiba phangna asoba saithing pidi Sanalonsat Pijet Chaksa Natki Kumai Lining Laison Irol Iek Punamak Hindu Amasum Hinduzam gi Satnabising Nampuda Mut Silali Matang Atopapa Madana Manipura Thoklibi Erang si Popi Yan Tatlubadagi Tolapa Erang ni Haina Praza Miyamna Kalam Libadu Geopolitics Yaubra Habi Asoba Thazabalai Haresur Gosmi Manipura Thokliba Erang asi geopolitics ki matangna oigadra haibigi singnaba leiri haina MPCC ki Vice President Haresor Gosmina phungdokre wapam asi Manipur Press Cup the political party tarana sinna pangthokiba pamising unaba mada phungdokibani mangna makha taraduna hai Manipur thokliba Erang asi popiyan thatlubadagi tholakpa Erang ni haina praja miyamna khalamliba du geopolitics yawra haibigi asoba thazaba leiri BJP lenga slakpadigi India gi traditional
एनिमी हाइना खंगनरीबा पाकिस्तान खक्त नतना तोवान तोवान लेबाक खुदिमक एंटी इंडियंस ओइसिलक्ले मणिपुर थोकलिब इरांग सिद युमथंगनरीब लेबाक म्यांमार गा अफबा मरि थमनाब होनाबदा स्टेट असigi इकोनॉमी अमदी सिक्योरिटी पुनमक काथोखिबा सि सही तरे खुंताकपगी मतुंगदा हंदकना अनिसुब होइरे अखोगी स्टेट असida पालिब लेंगा सि येकनबा मायुकनबा ngamdaba असोनबा लेंगा मोइरे म्यांमार गा इंडिया गा अनिगी मरकत लैनबा मरिदा हंदके असिगुम फतबा अमुक्ति यावखिद्रि नकल मरोमना थोकलिब इरांग असि लुसिननबगिदमक पॉलिटिक्स की वेब वाफम थातोक्तुना अमत ओइना पुनसिनदुना इरैबाक इरमदम कन्नबगी खोंजंग संगसिनबा मतम ओइद्रिब्रा हाइब वाफम फोंदोखि मांगना मखाताना फोंदोरखिबदि ngasi फावबा प्राइम मिनिस्टर नरेंद्र मोदी ने इरांग असि मतांग मारिक सुंबु वाफम अमत थमखिबा लेथ्रि थोकलिब इरांग असि तोंगान लेबाक सिंदगी संगलकपा मियोइसिंगना थोगनबनी हाइना होम मिनिस्टर मसामंगना फोंदोखिबा लेरि लोइदना मसखंगदबा असिबाक्संग कयासि यावख्रे अदुमैनमक मालेमगी ओइना मरि सुबा रैंक लेरिबा इंडिया की आर्म फोर्स मणिपुर मसिंग खंगदना पुसिलकपदि लेथ्रि अदुबु मणिपुर लाखिबा आर्म फोर्स अदु कदाइदा लेख्रबगे तांगदु लैताब शांति लेब लमदम अमा ओइनबगिदमा प्राइम मिनिस्टर उनदुना थोकलिबि इरांग असिगी मतांगदा मरिक सुंबा पाउ तमनबगी वरेब असि पॉलिटिकल पार्टी तरागी मैकेदिगी लौरकपनि हाइना फोंदोखि नकल अमरोमदा शिव सेनागी प्रेसिडेंट टोइजम देवानंदना हाई मणिपुर की चीफ मिनिस्टर लुसिंगदुना मणिपुर लेदिबा पॉलिटिकल पार्टी सिंग पुन्ना प्राइम मिनिस्टर उननबा सिनबियु हाइना मणिपुर की गवर्नर अमदि चीफ मिनिस्टर की खुथांगदा अयिब सिरोल कयारक हना पीख्रबसु ngasi फावबा पाखुम अमता फंग्रि मणिपुर लेंगा असिन हाउजिक मणिपुर थोकलिबा कांगलुकी साथीरब इरांग असिगी मतांगदा हाइबा ngamdaba वाफमसिंग अदु पॉलिटिकल पार्टी तराना मोट सिंदुना असुम वाफमसिंग प्राइम मिनिस्टर दा फोंदोकपा पामे लेंगा असिना तौगदबा थबकना तौद्रगा सेरान तुरान तौदुना लेरि लेंगा असिना नसुंगना लेरिबा फिबम असिदा मितै हाइबा फुरबसि मुटखिबि याबगी फिबमदा लेरि येलौमी अखोइ मुटखरगा मखोइ मथंद सरकार सिपाइदुना लेहौबा यागदरा लेंगा की मफमदा हंजिन हंजिन हाइजरबसु ताबिद्रे ताबिद्राबा सिदा हाइजरुबा अखोइ ओइना इकाइदे हाइबा वाफम सफोंदोखि अतोपा पावमदना कोकी मिलिटेंट्स स्नाइपर सिजनदुना लंदारकनि कीबरिगी सुगुनुगी मिसमियम अहांगबा लंबी सरक्ता सनद्रे कोकी मिलिटेंट्स मतम अमद हेक्ट लंदारकपा याय हाइबगी अकीबा लेबदगी सुगुनु अमदि सेरौदा लेरिबा मितैसिंग मपाल थोना सत्पा ngamnadre मसिगी मथक्ता कोकी सिंगना सिंगथक्तगी स्नाइपर नोंमै सिजनदुना काबलकनि हाइना कीबदगी अयुक नुंगथलगी मतमदा अहांगबा लंबी सरक्ता सत्पा फावबा कीनबदगी सनद्रे नुमिदांगी मतमदसु युमदगी मपाल थोनद्रे हारि पाउक्सी असिदा सुगुनुगी खुंजा खरना फोंदोरपगी मतुंगिनदी हौजिक सुगुनुगा लोनरिबा अनाल खुलेल हारिबा कोकीना नमना ताबा मफम असिदा अफबा मखलगी नोंमै पाइबा कोकी मिलिटेंट्स कया थोमजिनदुना लेरि हाबिगी पाउ फंगबदगी कोकी मिलिटेंट्स सिंगना नोंमै कापसिलक्तुना लांदारकपा याबिगी अकीबा लेबदगी खुंजासिंग मपाल थोकना सु नोमबा सत्नबा ngamdre मसिदा नतना कोकी सिंगना मितै सिंगदा फोंगना लांदारक्तुना लौक्षिनिंगबा मतमदा सुगुनुदा लेरिबा मितैसिंग कुकीसिंगना लौक्षिनबा ngammi हाइबा वाफम फोंगना फोंदोरे हाइदि मदुना ताबोकपी अमदि शेरौ मनाक्ता लेरिबा खुंजासिंग अमुक हेना अकीबा फावबदिगी अयु नुंगथिलगी मतमदा मपाल थोक्तुना लंबी सनद्रे हाइदि ओइरिबा फिबम असिदा सुगुनु अमदि शेरौदा लेरिबा स्टेट सिक्योरिटी फोर्स की कांगबु अमदि सेंट्रल फोर्स की कांगबुना अयु नुंगथिल खाइदना पेट्रोलिंग सत्तुना ngaksenbigi अकनबा थबक्ति लेप्तना पाइखली हाइना खुंजासिंगना फोंदोरकली अमरोमदना मणिपुर पुंबा कौबा पुंग निफुगा निपान की बन्ना मियाम की महौसा की पुंसित यामना साउना अकाइबा पिख्रे हौखिबा जनवरी 10 ga निपान की नोंग्याई मतुंग पुंग अनिरोम ताबा मतमदा कंगजुप सिंगदा खुलंगाक की थबक तौखिबा तखेलंबा मनोरंजन कोकी मिलिटेंट सिंगना तामथीबा मोंगदा मियाथीना हाटखिबा दुदा सियनबा मियोइसिंग मणिपुर लेंगाना पुंग कुनगा मरिगी मनुंगदा फादुना आइन गेबा थबक लौखतगदबनी हाइना JSC against the Britain's killing of Takilamba Manoranjan Singa Thiam Konjin Impal Isna Manipur Lengakta Tan Kibadabi Yedu Tabakton Toraktabadi JSC Nangasi Ayupung Manga Digi Tasiki Kungani Tuki Ayupung Manga Pava Pung Nifuga Nippon Manipur Pumba Banna Manipur Miam Gimausaki Punchida Yamna Sauna Akaiba Pikre Banasina Maramodu Manipur Kunung Oediba Impal Sargi Pauna Bazar Tangal Bazar Imakaitilama Akoiba Mapam Sing the Labor Dukan Sing Tong Anakidi Kaitel Kanakiti, passenger Puba Gadi Sing Senakiti, Mairushang Singamadi, Bang Sing Batongonaki,
ban manungda GAC na komthokani hakiba essential service amadi lining laison ga mari leinaba singdadi apan ba pikiti pharmacy sing thongang nakhi ban asi sagotuna tampaki district sing punamakta leiba kaithel sing dukan sing thongno nakhi tampaki district sing ki tungan mafam kya da miyam tholaktuna lambi thingbagi khongjang sangsikhi ban manungda pamdaba thodok thokpagi paulakidi Amaramda Thaubal district su ban mapung phana sathari district asigi maruoiba kaithel sing Thaubal kaithel Tampa kaithel Yeripok New Market Yeripok Wangjing kaithel Khongjom kaithel amadi laikai da leinaba kaithel masa sing su polam phamnakhidi dukan sing thonglonakhi district asiga atai mafam sing samnaba lambi sing da lanai oina Satok Sintau Bonatana Mausagum passenger service amata tokidi mafam khra lambi thingba yauzarabasu mafam ayamadadi ban sokatba sing thoktabanina masa kaithel dukalo nakhi amadi passenger service sing lemnakhi hauji phawi oinadi pamdaba thodok thokpagi paulaite ngasi pangthokliba JNB entrance test ki ayat apan amata pidana ingna exam pangthokli atopa paw madana ningthaukhong kha khunauda miyoi mari hatkhiba mari leinana semkhiba GAC na CM memorandum pisinkhre JAC ki dabi phangdriba phawba asibak lauroi JAC haukiba February 19 gi nungthil pung ohumuk taba matamna ningthaukhong kha khunauda masagi lofam singda ingkhol koiba sakhiba miyoi mari Kuki narco terrorist na miyathina hatokpiramba duga mari leinana ningthaukhong model higher secondary school gi ground Bisnupur district ki miyam goiba mifam ama phamduna thawdu wadubu thamoi sukna nuaitaba phongdokpa loinana Mifam Madura Saruk Yakiba Miyamna, Mode Amato Oina Joint Action Committee against the brutal killing of 4 innocent farmers by Kuki narco terrorists Ningthaukhong Kha Khunok of GAC Masemkre. Hariba Mifam is the Tin Kiba Miyam Gamasum, like Hidrava Imungi Miois in the Miata Sigamati Lenana, Lorakpo Warep Amasum, Taugai Punamak GAC the Pangto Napasinakre, Loinangasi GAC Waram Mapan Yawa, Memorandum Ama Manipur Minister the Pishin Credit. JAC na CM da pisin kiba memorandum adu da yauriba warol mapan adudi memorandum pisin ba numit amasung pungpham dagi hauraga pung nifuga nipan ga manungda Manipur gi minister na laikhidraba singi imung manungi yumda lengbirakuna awaba da saruk yanba lainga ki maikei digi laikhidraba singi imung amamam da khudaki oina S Gracia lupa lakh tara kusinaba laikhidraba imung singdagi khwaidagi naknaba miyoi singda masaga sanaba lainga ki thabak regular post amam hapa hairiba lainga ki thabak singa sigi official job office Letter pung nifuga nipan gi manungda kusina hanba Ningthaukhong Ward number 2 Santipur dagi hauraga Thinungai phawba gi manungda Central Armed Force pung marfuga mari gi manungda lauthokraga State Force na motchinba State Force khakta gi oiba anoba permanent forcing hangba Miyarasigi case CBI NIA da kusina duna senari ba Kuki narco terrorism bu matik sabada ni phanganba Maitai furupo schedule tribe list atuba matamda saranba Kuki jau furupu Scheduled Tribe list gi laktuanba Kuki Zau group ki UG Singa Government of India ga lainari be suspension of operation su khudakta handokhanba National Registration of Citizenship NRC Manipur athuba mapung phana sanhanba amadi mathakta palliba lepna khrabu warep singasi piriba matampung nifuga nipana sigi manungna thabak to onthok triba phawba asiwak sang laudaba amadi JAC na Manipur da lairiba civil society organization singa kusamnaraga warning piba tawdana makhal makha kya gi khongjang changsin ba bisini panba yabani January 19 gi nungthil pung ahum taba matamna Ningthaukhong Kha Khunau da Kuki militant singna tamthiba mihata hatpi khraba miyoi mari dudi oinam bamunjau mitei sei khumpu tare apopolai kidraba oinam nokun mitei oinam Manitomba mitei sei kunthra gani thu apokpa oinam bamunjau mitei Thiam Somendro Singa say Yankai Getare Apopole Kidraba Thiam Manibabu Singa Amadi Ningthauzam Navadip Mitei say Nifu Apopole Kidraba Ningthauzam Sham Mitaini Atopawam India gi Republic Day Numita Manipur gi Yum Thong Kuding the Amuba Piral Singkat Piu Thawai Mirel Lakliba Kunga Taruk January Republic Day gi Thoram Numit Asibu Amambagi Numit Ni Laktokuna Numit Asi the Manipur gi Mipung Kudimang Isha gi Yum Thong Kuding the Amuba Piral Tietuna Malem Pumur Manipur Ladiba Mipung Kudimang India gi citizen ama oine hingbi hak laitre miyoi kya gi punsi mangale lanthum kya mang takle haba khangalasi haina thawai medal gi convener tes darana phungdokre wafam singasi Manipur Press Club ta pangthokwa pawmising unaba ma da mangna phungdokhibani mangna makha taradun hai Indiana British ki makutegi English nga maga samapan ga nifu ko tareta ningtama phangkraba matung English nga maga samapan ga yangkhai gi January 13 ta India gi constitution semlaba matungda India gi citizen kudimaki
लन थुम अमदि पुंसी असि कॉन्स्टिट्यूशन की मखादा ngaktuna thamle haiduna ngasi phawba Republic Day gi thoram pangthokuna lakhi adubu thawai mirelna lamdam asida India gi phiral paiduna India gi citizen amani haiduna khongjang sangsinduna lakhi adubu hawjuk Manipur da thoklibi irang asina maram oiraga Manipur da leiriba mipum khudimangna Indian Constitution ki makhada leibada sepoidre Lanthum miyoibigi punsi kya mangta ganduna laklaba asina maram oiraga handak lakadoriba Republic Day gi thoram asida Manipur da leiriba CSO sing maira paibi political party khudimangna magi office garina singba singda amuba phiral khetuna awaba phongdokpyo Manipur si India lengakna mirai biri haiba malem pumra utlasi haina su phongdokhi Makasa chatharakpadagi amasung loisilakpana panam pauksi digi topa pawmno coming operation chatharakpadagi Moreh da Kuki Nupising Erang Hourakhre Border town Moreh da ngasi state force amadi central force ki combined team na Moreh gi manungsana leiba Sikkim village amadi Moreh number 1 gi manungsana leiba mafam khrada coming operation chathakhre coming operation chatharakpadagi Kuki Nupising na lambi thattuna khongjang sangsingkhre combined force aduna makhatana coming operation chatharakadori haibigi pau tabadagi Kuki narco terrorism saugatpa masing yamlaba Kuki Nupising tholaktuna makhoigi Kuki taba khul khrada lambi thingjinduna amadi mai thabana singma kya sathabagi thabak horakhibane makhatana border town asida pamdaba thaudok sing tholaktana ba curfew thambaga loinana security personnel singna mikup na hum singna section tharang lokhat pau khreari atopa pawmadana hapta kangjibungda nga mela tawnaba thorang miyamna thukaikre Manipur lenga ki fisheries department gi thorang makhada imoinu ima irat thauniga mari leinana Imphal gi hapta kangjibungda tha sigi kungani thude pangthona ba stall sem sabagi thabak sing miyam horaktuna nga mela pangthokpa yaroi haiduna sem sabagi thabak sing thingsinkhre Sana kunung maira pai bilup amasu manoranjan mihat kamari leinana sem khipa GAC gi miyam hapta kangjibung na ngasi nungthil thomjilaktuna nga mela pangthokpa yaroi haiduna stall sem sabagi thabak thingjin khibani hauju Manipur da Kuki militant singna khulngak pu isa sing amadi misa miyam kaya leptana halaktuna mikap mirau kholna thallaba matam asida nga mela pangthoknaba honariba kari wakhaldano mitai gi khwaidagi sauraba ningol sakauba thoram phawba pangthokhidrabani hana pienda pa phungdorakhi amoramna fisheries director Hayes Balkrishna na athingbada thorakpa order amada tha asigi kungani thude imoinu ira thoniga mari leinana Imphal gi hapta kangjebungda nga gi mela pangthoknaba thorang torambadu Manipur gi law and order gi phibam yenglaga mela asi pangthoklaroi haidi adu haujukoina di myam paus matang solution jarage masu myam puna no update ngaminasi